ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯆꯦꯅꯦꯜ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯁꯨ ꯐꯔꯅꯤꯆꯔꯒꯤ ꯑꯥꯏꯇꯦꯝ ꯈꯔ ꯃꯌꯥꯝꯒꯤ ꯌꯨꯝꯗ ꯈꯨꯗꯣꯜ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯐꯔꯅꯤꯆꯔ ꯑꯥꯏꯇꯦꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤꯀꯣ ꯃꯃꯥꯡꯗ ꯊꯥꯒꯠꯆꯈꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯟ ꯍ꯭ꯋꯥꯏꯠꯇ ꯑꯣꯏꯗꯣꯏꯅꯤꯀꯣ ꯗꯤꯖꯥꯏꯟꯗꯤ ꯃꯥꯟꯅꯗꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯃꯨꯛꯇꯪ ꯊꯥꯒꯠꯆꯔꯤꯕ ꯗꯤꯖꯥꯏꯟ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯂꯦꯇꯦꯁꯀꯤ ꯗꯤꯖꯥꯏꯟ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯐꯔꯅꯤꯆꯔꯒꯤ ꯑꯥꯏꯇꯦꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ 6 ꯄꯦꯖ ꯀꯣ ꯑꯜꯃꯤꯔꯥ ꯑꯃ ꯌꯥꯎꯔꯦ 4 ꯄꯦꯖ ꯕꯦꯗ ꯁꯦꯠ ꯑꯃ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯆꯤꯌꯔ ꯐꯤꯌꯥꯟ ꯇꯦꯕꯜꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯃꯌꯥꯝ ꯑꯗꯣ ꯁꯤꯒꯤ ꯑꯥꯏꯇꯦꯝꯁꯤꯡꯁꯤꯒꯤ ꯑꯣꯏꯅ ꯄ꯭ꯔꯥꯏꯁ ꯀꯣꯟꯅꯅ ꯗꯤꯇꯦꯜꯁ ꯄꯨꯝꯅꯃꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯐꯔꯅꯤꯆꯔꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯔꯅꯤꯆꯔꯒꯤ ꯁꯦꯠꯀꯤ ꯑꯣꯏꯅꯀꯣ ꯂꯨꯍꯣꯡꯕꯒꯤ ꯑꯥꯏꯇꯦꯝꯁꯤ ꯑꯣꯏꯅ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯀꯁꯇꯃꯔꯁꯤꯡꯅ ꯑꯄꯥꯝꯕ ꯄꯣꯠꯇꯣ ꯑꯄꯥꯝꯕ ꯑꯥꯏꯇꯦꯝꯁꯤꯡꯗꯣ ꯈꯜꯂꯕ ꯃꯇꯨꯡꯗꯀꯣ ꯑꯗꯨꯒꯤ ꯇꯣꯇꯦꯜꯗꯣ ꯑꯣꯏꯗꯣꯏꯅꯤꯀꯣ ꯐꯔꯅꯤꯆꯔꯒꯤ ꯁꯦꯠꯀꯤ ꯑꯣꯏꯅ ꯄ꯭ꯔꯥꯏꯁ ꯑꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯐꯔꯅꯤꯆꯔꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯠꯁꯤꯗ ꯌꯥꯎꯔꯤꯕ ꯑꯥꯏꯇꯦꯝꯁꯤꯡꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯄ꯭ꯔꯥꯏꯁ ꯀꯣꯟꯅꯅ ꯗꯤꯇꯦꯜꯁ ꯄꯨꯝꯅꯃꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯑꯗꯩ ꯃꯌꯥꯝ ꯁꯤꯒꯤ ꯑꯍꯥꯟꯕꯒꯤ ꯑꯥꯏꯇꯦꯝꯁꯤꯅ ꯃꯌꯥꯝ 4 ꯐꯦꯁꯀꯤ ꯁꯣ ꯕꯣꯛꯁ ꯑꯣꯏꯗꯣꯏꯅꯤꯀꯣ 4 ꯐꯦꯁꯀꯤ ꯁꯣ ꯕꯣꯛꯁꯇ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯗ꯭ꯔꯋꯥꯔ ꯑꯅꯤ ꯑꯃ ꯂꯥꯛꯀꯅꯤꯀꯣ ꯃꯈꯥꯗ ꯗ꯭ꯔꯋꯥꯔ ꯑꯅꯤ ꯑꯃ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯦꯞꯁꯤꯅ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯊꯣꯡꯁꯦ ꯍꯥꯡꯇꯣꯛꯑꯕ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯥꯒꯠꯆꯈꯤꯕ ꯑꯩꯈꯣꯏꯒꯤ 4 ꯐꯦꯁꯀꯤ ꯁꯣ ꯕꯣꯛꯁꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯗꯤꯖꯥꯏꯟꯁꯦ ꯃꯥꯟꯅꯔꯒꯁꯨꯀꯣ ꯃꯅꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯤꯌꯔꯒꯤ ꯍꯥꯏꯇꯥꯔꯦ ꯃꯅꯨꯡꯒꯤ ꯔꯦꯛꯁꯤꯗꯤ ꯁꯤꯗ ꯃꯁꯤꯡ ꯍꯦꯜꯂꯤꯀꯣ ꯑꯗꯣ ꯔꯦꯛ ꯃꯁꯤꯡ ꯍꯦꯜꯂꯒꯁꯨ ꯃꯌꯥꯝ ꯄ꯭ꯔꯥꯏꯁꯇꯤ ꯍꯦꯟꯕ ꯂꯩꯇꯦ ꯄ꯭ꯔꯥꯏꯁꯇꯤ ꯃꯌꯥꯝ ꯆꯞ ꯃꯥꯟꯅꯩꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯒꯤ 4 ꯐꯦꯁ ꯁꯣꯕꯣꯛꯁꯤꯒꯤ ꯑꯣꯏꯅ ꯄ꯭ꯔꯥꯏꯁ ꯑꯁꯤ ꯑꯩꯈꯣꯏꯗꯤ ꯑꯣꯡꯂꯤ 30K ꯂꯩꯀꯣ ꯔꯦꯛ ꯃꯁꯤꯡ ꯍꯦꯜꯂꯒꯁꯨ ꯃꯌꯥꯝ ꯄ꯭ꯔꯥꯏꯁꯇꯤ ꯍꯦꯟꯕ ꯂꯩꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯡꯂꯤ 30Kꯅꯤ ꯁꯤꯒꯤ ꯗ꯭ꯔꯋꯥꯔ ꯑꯅꯤ ꯑꯃ ꯌꯥꯎꯔꯕ ꯑꯗꯒꯤꯗꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ 4 ꯐꯦꯁꯀꯤ ꯁꯣꯕꯣꯛꯁꯤꯗ ꯄ꯭ꯔꯥꯏꯁꯁꯤ ꯑꯣꯡꯂꯤ 30K ꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯥꯏꯁꯁꯤꯗ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯂꯔ ꯑꯇꯣꯞꯄ ꯀꯥꯞꯄꯒꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯀꯂꯔ ꯑꯇꯣꯞꯄ ꯀꯥꯞꯄꯒꯤ ꯄ꯭ꯔꯥꯏꯁ ꯑꯁꯤ ꯑꯩꯈꯣꯏꯒ 14K + ꯂꯩꯀꯣ ꯁꯤꯒꯤ ꯁꯦꯠꯁꯤꯒꯤ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯥꯏꯇꯦꯝ ꯈꯨꯗꯤꯡꯃꯛꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯂꯔ ꯑꯇꯣꯞꯄ ꯀꯥꯞꯄꯒꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯗꯥर्क ꯃꯦꯔꯨꯟ ꯃꯦꯇꯥꯂꯤꯛꯄꯨ ꯑꯣꯏꯔꯒꯁꯨ ꯃꯦꯇꯥꯂꯤꯛꯄꯨ ꯑꯣꯏꯔꯒꯁꯨ ꯋꯥꯏꯠꯄꯨ ꯑꯣꯏꯔꯒꯁꯨꯀꯣ ꯀꯂꯔ ꯑꯇꯣꯞꯄ ꯀꯥꯞꯄꯒꯗꯤ ꯑꯩꯈꯣꯏꯗ ꯔꯪ ꯀꯥꯞꯄꯒꯤ ꯆꯥꯔꯖꯁꯦꯀꯣ ꯑꯩꯈꯣꯏꯗ ꯔꯪ ꯀꯥꯞꯄꯒꯤ ꯃꯦꯇꯔꯤꯌꯦꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒꯀꯣ ꯑꯩꯈꯣꯏꯒꯤ ꯀꯂꯔ ꯑꯇꯣꯞꯄ ꯀꯥꯞꯄꯒꯤ ꯑꯣꯏꯅ ꯁꯤꯒꯤ ꯁꯦꯠꯁꯤꯒꯤ ꯑꯣꯏꯅ 14K ꯂꯩ ꯑꯗꯣ ꯃꯌꯥꯝ ꯁꯦꯠꯀꯤ ꯑꯣꯏꯅ 14K ꯍꯥꯏꯕꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯍꯦꯜꯂꯛꯄ ꯌꯥꯏ ꯑꯗꯒꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯇꯥꯕꯁꯨ ꯌꯥꯎꯏꯀꯣ 10K ꯌꯧꯗꯕꯁꯨ ꯌꯥꯎꯏꯀꯣ ꯃꯥꯒꯤ ꯑꯥꯏꯇꯦꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯀꯣ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯂꯔ ꯑꯇꯣꯞꯄ ꯀꯥꯞꯄꯒꯤ ꯁꯦꯠꯀꯤꯁꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯑꯃꯃꯝ ꯈꯪꯇꯪ ꯀꯥꯞꯄꯒꯤ ꯑꯣꯏꯔꯒꯁꯨ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯇꯣꯉꯥꯟꯅ ꯂꯩ ꯑꯗꯣ ꯁꯤꯒꯤꯗꯤ ꯁꯦꯠꯀꯤ ꯑꯣꯏꯅ ꯊꯥꯒꯠꯆꯕꯅꯤꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯦꯠꯀꯤ ꯑꯣꯏꯅ ꯄ꯭ꯔꯥꯏꯁ ꯑꯁꯤ 14K+ ꯂꯩꯌꯦꯅ ꯃꯌꯥꯝ ꯃꯐꯝꯗ ꯍꯥꯏꯖꯔꯦꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯑꯃꯃꯝ ꯈꯛꯀꯤ ꯑꯣꯏꯅ ꯑꯃꯨꯛꯁꯨ ꯍꯥꯏꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯑꯥꯏꯇꯦꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁꯤꯡ ꯕꯣꯛꯁꯅꯤꯀꯣ ꯁꯤꯒꯤ ꯗ꯭ꯔꯦꯁꯤꯡ ꯕꯣꯛꯁꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯑꯣꯕꯦꯜ ꯑꯣꯏꯕꯗꯨ ꯅꯠꯇꯦꯀꯣ ꯗꯤꯖꯥꯏꯟꯗꯤ ꯆꯞ ꯃꯥꯟꯅꯩ ꯃꯊꯛꯀꯤ ꯗꯤꯖꯥꯏꯟꯁꯤꯗꯪ ꯈꯦꯠꯅꯕꯒꯤ ꯋꯥꯅꯤꯀꯣ ꯃꯈꯥꯒꯤ ꯗꯤꯖꯥꯏꯟ ꯆꯞ ꯃꯥꯟꯅꯩ ꯗ꯭ꯔꯦꯁꯤꯡ ꯕꯣꯛꯁꯀꯤ ꯃꯥꯒꯤ ꯂꯨकिꯡ ꯁ꯭ꯇꯥꯏꯜ ꯆꯞ ꯃꯥꯟꯅꯩꯀꯣ ꯑꯩꯈꯣꯏꯒꯤ ꯊꯣꯡꯁꯤ ꯈꯤꯇꯪ ꯑꯣꯕꯦꯜ ꯑꯣꯏꯕ ꯑꯣꯏꯗꯕ ꯍꯥꯏꯕ ꯈꯤꯇꯪꯒꯤ ꯋꯥꯅꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯗ꯭ꯔꯦꯁꯤꯡ ꯕꯣꯛꯁꯁꯤꯒꯤ ꯄ꯭ꯔꯥꯏꯁꯅ ꯑꯣꯡꯂꯤ 18K ꯑꯩꯈꯣꯏꯒꯤ ꯍꯦꯟꯗꯜꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯎꯄꯨ ꯀꯩꯀꯩꯒ ꯆꯥꯟꯅꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯍꯦꯟꯗꯜꯁꯤꯁꯨ ꯑꯁꯥꯡꯕ ꯂꯣꯏꯅ ꯄꯥꯜꯂꯦ ꯑꯗꯨꯒ ꯗ꯭ꯔꯦꯁꯤꯡ ꯕꯣꯛꯁꯁꯤꯁꯨ ꯃꯌꯥꯝ ꯔꯦꯛꯁꯦ ꯑꯃ ꯍꯦꯟꯕꯅꯤꯀꯣ ꯑꯩꯈꯣꯏꯅ ꯔꯦꯛꯁꯦ 3 ꯑꯣꯏꯕꯅꯤꯀꯣ ꯁꯤꯁꯤꯅ ꯔꯦꯛ 4 ꯑꯣꯏꯕꯅꯤ ꯁꯤꯒꯤ ꯀꯁꯇꯃꯔꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯥꯅ ꯔꯦꯛ ꯃꯁꯤꯡ ꯍꯦꯟꯕꯤꯌꯣꯗꯅꯀꯣ ꯑꯗꯣ ꯔꯦꯛꯁꯦ ꯑꯩꯈꯣꯏ ꯃꯁꯤꯡ ꯂꯣꯏꯅ ꯍꯦꯟꯅ ꯆꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯔꯦꯛ ꯍꯦꯜꯂꯒꯁꯨ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯇꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩꯀꯣ ꯑꯣꯡꯂꯤ 18K ꯈꯤꯇꯅꯤ ꯗ꯭ꯔꯋꯥꯔꯁꯨ ꯃꯌꯥꯝ ꯁꯣꯞ ꯑꯣꯏꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯆꯤꯡꯕ ꯈꯣꯠꯄ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯕꯅꯤꯀꯣ ꯗ꯭ꯔꯋꯥꯔꯁꯨ ꯑꯗꯨꯝ ꯁꯣꯞ ꯑꯣꯏꯅ ꯆꯤꯡꯕ ꯅꯨꯡꯉꯥꯏꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯋꯥꯏꯠ ꯀꯥꯞꯄꯒꯁꯨꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯂꯔ ꯑꯇꯣꯞꯄ ꯀꯥꯞꯄꯒꯁꯨ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ 14K ꯁꯨꯃꯥꯏꯅ ꯍꯦꯜꯂꯤꯕ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯀꯂꯔ ꯑꯇꯣꯞꯄ ꯅꯣꯔꯃꯦꯜ ꯀꯂꯔꯗ ꯀꯥꯞꯀꯦ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯄ꯭ꯔꯥꯏꯁꯁꯤꯡꯁꯤꯗ ꯃꯌꯥꯝ ꯐꯥꯏꯅꯦꯜ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯒꯤ 18K ꯍꯥꯏꯁꯦ ꯑꯗꯨꯝ 18K ꯑꯗꯨꯝ ꯂꯥꯛꯑꯅꯤꯀꯣ ꯃꯁꯥꯒꯤ ꯔꯪ ꯀꯥꯞꯇꯕꯤ ꯑꯣꯏꯔꯒꯗꯤꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯃꯊꯪꯒꯤ ꯑꯥꯏꯇꯦꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯤꯌꯥꯟ ꯕꯣꯛꯁꯅꯤꯀꯣ ꯐꯤꯌꯥꯟ ꯕꯣꯛꯁꯇ ꯃꯌꯥꯝ ꯁꯤꯡꯒꯜ ꯑꯃꯒ ꯗꯕꯜ ꯑꯃꯒꯁꯨ ꯊꯥꯒꯠꯆꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯌꯥꯝ ꯑꯅꯧꯕ ꯗꯤꯖꯥꯏꯟ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯀꯁꯇꯃꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯑꯅꯤ ꯗ꯭ꯔꯋꯥꯔ ꯗ꯭ꯔꯦꯁꯤꯡ ꯕꯣꯛꯁꯁꯦ ꯃꯌꯥꯝ ꯗ꯭ꯔꯋꯥꯔ ꯌꯥꯎꯕ ꯁꯥꯏꯠꯁꯤꯗꯤ ꯔꯦꯛ ꯌꯥꯎꯕ ꯁꯥꯏꯠꯁꯦ ꯑꯃꯗꯤ ꯆꯞ ꯃꯥꯟꯅꯕꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ
thung ani yauba nakan gi thung ani yauba khoi gi door ani yauba jaga do madi yaudbi da ko hanger yauba design ata oire hanger yauba gi hanger yanaba masana phi yanaba gi da mong da simbi oida na khona ko onthoga semtok pani ko po che ko do ma'am sigi fian box gi price si mana mukta re ko fian box se ma'am khoi 11k yauba 10k ka 12k yauba ma'am thaga sagare ko duga sigi fian gi oina price na only 10k only 10k kitani ko sigi fian gi oina ko ꯃꯣꯏꯒꯤ ꯐꯤ ꯊꯨꯞꯄ ꯊꯨꯞꯄꯒ ꯊꯝꯕꯁꯨ ꯂꯣꯏ ꯌꯥꯔꯕꯀꯣ ꯗ꯭ꯔꯋꯥꯔꯁꯨ ꯁꯣꯐ ꯑꯣꯏꯔꯕ ꯁꯤꯡꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯕꯀꯣ ꯁꯤꯒꯤ ꯐꯤꯌꯥꯟꯁꯤꯒꯤ ꯑꯣꯏꯅ ꯄ꯭ꯔꯥꯏꯁ ꯑꯁꯤ 10k ꯀꯥꯞꯄꯤꯕ ꯔꯪꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯏꯠꯇ ꯄ꯭ꯂꯦꯟ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯦꯇꯥꯂꯤꯛ ꯅꯠꯇꯦ ꯋꯥꯏꯠꯇ ꯄ꯭ꯂꯦꯟ ꯑꯣꯏꯗꯣꯏꯅꯤꯀꯣ ꯐꯤꯌꯥꯟꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯦ ꯑꯩꯈꯣꯏꯒꯤ ꯂꯨꯛꯁꯦ ꯃꯥꯒꯤ ꯂꯨꯛꯁꯦ ꯈꯔ ꯑꯣꯟꯊꯣꯛꯑꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯊꯥꯒꯠꯆꯈꯤꯕꯗꯨꯅ thong ani yaubani sijina thong yaudabida hanger phi yamam ngata oiba haiba tare duga somna khangi drawer yauba rack yauriba design jidi sum kaimda hongde ko somna khangi side kita right side kitani agi hongi base duga mayam mathangi item jina khogi side table oiduni ko side table ni side table jigi mayam price na side table gi price de dugi mati honge ko side table की प्राइस है only 4k 4k दा मैम सिगी side table अमा से लो दम यारे को डिजाइन सु दम बगी यम नाना मसा नाना डिजाइन से दम फजरे अदुगा सिगी टेबल जिगी प्राइस ना only 4k ग्लास उदनी को मथा किजना ग्लास ने दुगा बॉर्डर मैम जना उदी उनिंग थंगा तो उदनी को मैम मैम सिदा सिजनरीबा उ खुदिमक से कोई उनिंग थौंगाक तो ओइदनी को कोई उ अतोपा कोई रंग का पेन कोई पोट कोई उ अयान बो इना उ फतब उ हापतबनी को कस्टमर जिंग ना कोई रंग काप जिंग ममांग द कोइना उ जे हान दम यंगन बनी को उ जे कोई यंगल मतुंग द रंग जे कापनी कोई रंग जो कोई रेडी मेड ओइना कोई रंग कापसल लगा उ जे अंद थमदे को पोट चल मतुंग द रंग जे तोंगान लोरा मतुंग द रंग जे काप ngaतनी दुगा मैम मसिगी मथंगी आइटम सिना कोई गी डाइनिंग चेयर नि को डाइनिंग चेयर जा मैम 4 सीटर ओइबो को सीट मरी ओइदनी 4 सीटर ओइदनी दुगा सिगी डाइनिंग चेयर जिगी ओइना प्राइस ना कोगी 3k लै को पर पीस ता डाइनिंग चेयर जिगी ओइना पर पीस ता 3k अदुगा सिजिना कोगी डाइनिंग टेबल ओइदनी को जिगी चेयर दुगी 4 सीटर दो सिगी ना टेबल ओइदनी टेबल जिगी मागी अपाक पजिना कोगी 3 5 नि को 3 फीट अदगी पाकपना सांगबना 5 फीट ओइदनी दुगा सिजिगी प्राइस ना कोगी टेबल जिगी डाइनिंग टेबल जिगी प्राइस ना 6.5k लै को 6500 लै तो मथकी कनो जे कोगी बोर्ड जे MDF बोर्ड ओरगा सु कोइना बॉर्डर जे कोगी उना गम दरगा फजना लिक ओइदना मोंग द हापनी न को इसिंग मासिंग चोलगा जु मागी मचिक त संगद्रगा दि को दम कल्ली को सिगी बोर्ड जे ओजि पोकी वना कोइना सीजन नि मैम जे पोथो पोक्तो पकम लैते को सिगी बोर्ड तो द मैम मथंगी आइटम जिना कोगी टीवी टेबल नि को टीवी यूनिट ओइदने टीवी यूनिट जो मैम कोगी कलर जे सेट सिगी वना दम व्हाइट कापे दो मखादा ड्रावर मयादा ड्रावर अनि हापजु यावे अदो ड्रावर जे हापत बिदा कस्टमर्स ना कोगी मनुंग कोगी मथकी जिना होल ओइना लैबदो पामे हारे को कोइ स्माइना ड्रावर अमा मखादा ड्रावर अमा हापे अदुगा नाकन जिंजिना कोगी थोंग अमम पाले को दुगा सांगवना मागी सांगिबगी इंची जिना कोगी 50 इंच नि को दुगा पाकपना 14 ने 14 हाइजा 13 इंच को 14 इंच को लेरंगमनी को सिगी पाइ बिजिगी कोना थोंग सिजो हांगबा दुगी मिटिक शॉप ओय ड्रावर शॉप ओय को सिंगबो कोपा लोइमन नुंगाय दुगा मैम कोगी टीवी यूनिट सिगी मागी प्राइस ना 7k only 7k ओइदनी को मैम सिगी टीवी यूनिट सिगी मागी प्राइस से कोई टीवी अपापा मगा कोगी 50 गुम को 43 गुम इंच को टीवी अपापा मा थमसु यारे थेलसु यारे को अमा थमगा मसाना न मखा दगा थमगा कोई टीवी कनो पोन मपोन मसै कनो मु अरगा सु को लोइमक थम यादनी को मसाना न या दुगी मति फजदुनी दुगा मागी प्राइस ना only 7k अदुनी मैम मथंगी आइटम जिना कोगी बेड सेट ओइदनी को बेड जे डबल नमगा सिंगल नमगा ओइदनी
double na magi paibsina khoi 6 feet ni aduga khoi single sina feet mari makhai odini ko phamung di adugi matik pae ko king size ngato odini mai phamung se aduga phamung sigi oina khoi price si mattress ke kelo mak yaw matung da magi price ji khoi 50k lei ko finally ko 50k je 50k hai ji da khoi rang ka pagi oina charge si yaudri rang ka pagi ding sai set sigi oina mamang da su haijagre 14k plus lei yana ko ado mayam phamung dang oina lauge haraga di rang ka pagi oina magi ju price lei ko mayam dum color ga ko price se dum mayam dum apam be yaroga di dum order to view ko price dum mayam yu hamda dum hong na pijage sigi khoi double se katang lauge haraga di mayam 23k lei ko 23k lei duga single dang lauge haraga na fit mani makhai ni ko 21k lei duga magi mattress di yaudri ko mattress di yauge haraga na set sigi oina 6k plus la kani ko ya mattress su makhan lei ko mattress magi spawn happy ju ko spawn ju magi atang bus lei home bus lei ko double lamaga single lamagi magi price asi 50k lei do mayam pambi sinau sinna dum order to biba yagani do mayam no kano ma hangning ba leraga su mayam aigi channel sigi ko video khudi ma ki oina description da aigi Facebook Instagram gi link hapsabani adu changbiraga mayam na dum order to biba yagani ko adum kano ma hangning ba leraga su adum hang biba yagani aduga mayam na channel asibu su mayam na subscribe to biba yagadi mayam subscribe to sembiramo channel asigi maki degi mayam order to biba lapi ba miyo singi oina ko order gi khudong saba mayam su hoi offer gi khudong saba mayam su mayam bijagani aduna hoi channel asibu mayam subscribe to biba yagadi mayam subscribe to sembiramo aduga mayam si sina khoi gi fian gano sorry phamung gi kangan chekho oidini ko kangan chekho oidini saigi fit tarukka fit mari makhai ga phamung dugi kangal chekho oidini ko sijo color di do mayam sa manana ka pe ko plain white ngata ka pe aduga mayam khoi gi loisalak pagi haiba tare aroi bagi items na mayam khoi gi mayam gi khwai dagi mayam ko makuk haiba tare khwai dagi mayam 6 piece mayam mamang da zo aina 5 piece ki mayam thaga jagare ko sijina mayam 6 piece oidini 6 piece da mayai da thong ani ji gi makha da haiba tare drawer ani ma lai re ko design aduki matik phajaba 6 piece mayam sigi 6 piece gi price se ai loram da do na hajirake mayam magi 6 piece gi oina ko details se mayam punna ana yemina gi si ado mayam sigi 6 piece oraga su pot item khudima ki oina ko saliba u sidi mayam uning thonga to oidini ko mayam drawer ju aduki matik shop oraga singba nungairani manunggi khoi thong mayai gi na mamang na hange ena thaga sagiba pot singjuna ko 5 piece singjuna khoi gi side ta hanger yamam je happy ko handaki jina khoi gi mayai da middle side ta thong ani ji gi bena hanger yamam je happy ko aigi video da mayam ko khoi gi sigi furniture design je ahamba odini ko thaga chari se pami besina using yaw biraga di ko 6 piece oraga su 5 piece oraga su ko isa gi apamba design do dum khoi ga tanna minaraga haiba tare khoi ga customer sing khoi ga phajana tanna minaraga saminasi pot ama sana matam da khoi da ju soibo ko paji nungai te ko aduna phajana tanna minaraga bam tanaraga ko lama saminaji pot ama sakapa matam da ko aduga khoi gi di mayam order tawraga oina pot sing je khoi gi pot achobo jing haidare ko order tawra matung da oina salli ko ready made ki ju thambi yawe aduga ju anamana tawriste khoi gi order hana tawra matung da pot se mana sale aduga pot masa masu gi di mayam adum ready made adu loina lei ko dum aduga season matam dari leite khoi un season matam da haiba tare ko ready made ki oina adum thamme mayam si ju ko khoi gi 6 piece si ju khoi gi mamang da 5 piece da how ki bar rek masing do ko 6 piece du rek masing dum hele ko si jina ko sigi set sigi oina rek masing dum hele do mayam sigi 6 piece sigi oina price sina khoi gi 62k lei ko am 6 piece sigi magi price asi 62k ado 62k habis da mayam khoi rang kapagi charge ti yaudri ko rang kapagi di charge ti mayam maina khoi gi 14k no na mayam mamang jo haijagre ko 14k plus lei adudi mayam ngasi gi furniture gi update se matang sa loisanjarage furniture gi update khoi gi no ba design ano ma san ba khuding gi mayam yom ham da dum update pijarake
ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯌꯥꯎꯔꯒꯗꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯇꯪ ꯇꯧꯁꯟꯕꯤꯔꯝꯃꯣ ꯐꯔꯅꯤꯆꯔꯒꯤ ꯅꯨꯡꯉꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯑꯥꯏꯇꯦꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯃꯥꯒꯤ ꯗꯤꯖꯥꯏꯟ ꯄ꯭ꯔꯥꯏꯁꯇ ꯀꯣꯟꯅꯅꯀꯣ ꯗꯤꯇꯦꯜꯁ ꯄꯨꯝꯅꯃꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯚꯤꯗꯤꯑꯣ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯁꯦꯠꯁꯤꯒꯤ ꯑꯣꯏꯅ ꯄꯣꯠ ꯁꯦꯠ ꯑꯃ ꯂꯧꯕ ꯃꯇꯝꯗ ꯃꯌꯥꯝ ꯁꯤꯒꯤ ꯁꯤꯇꯤꯡ ꯇꯨꯜꯁꯦ ꯑꯃꯀꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯟ ꯌꯥꯎꯕ ꯁꯤꯇꯤꯡ ꯇꯨꯜꯁꯦ ꯑꯃ ꯃꯌꯥꯝ ꯐ꯭ꯔꯤꯗ ꯍꯥꯞꯆꯩ ꯑꯗꯨꯅ ꯃꯌꯥꯝ ꯄꯥꯝꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯁꯦꯠꯀꯤ ꯑꯣꯏꯗ꯭ꯔꯒꯁꯨ ꯃꯌꯥꯝꯅ ꯐꯔꯅꯤꯆꯔꯁꯤꯡꯁꯤꯒꯤ ꯑꯥꯏꯇꯦꯝꯁꯤꯡꯁꯤꯕꯨ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯕꯤꯔꯒꯗꯤ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯕꯤꯌꯨ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐꯔꯅꯤꯆꯔꯒꯤ ꯀꯩꯅꯣꯝꯃ ꯑꯣꯔꯗर ꯇꯧꯅꯤꯡꯉꯒꯁꯨ ꯑꯩꯒꯤ ꯀꯩꯅꯣꯝꯃ ꯍꯪꯅꯤꯡꯉꯒꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯒꯤ ꯈꯨꯗꯤꯡꯃꯛꯀꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯐꯦꯁꯕꯨꯛꯀꯤ ꯂꯤꯡ ꯍꯥꯞꯆꯕꯅꯤ ꯑꯗꯨꯗ ꯆꯪꯕꯤꯔꯒ ꯃꯌꯥꯝꯅ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯤ